Bismillahirrahmanirrahim. Wa atimul hajja wal umrata lillah. Hajj amasung umrah Allah Ta'ala gidamakta mapung fana pangtho'u. Allah Ta'ala na mahaki darbarda hazri pina bagidamakta kaknaba matam mangagi namazbu faraz tawbiri amasung tawbiban khangba misingina hekta hazri piba yanabagitamakta nafil namazbu thambirammi. Matawasumna Baitullah Sharif ki ziyarat tawbagisu makalani thambirammi. Amana akaknaba matamda pangthoknaba faraz oiraba hajni ani subana umrani chahi amada numit mangani khak nattana atai matamdadi umra tawba yahalli. Numit mangani adudi zilhijjagi mapanni panbadagi tarahumdoini panba phau hairiba numising asi hajki akaknaba matam oibana maram oyaga umra tawba kuruni. Hairiba matam sinattana atopa matamdadi umra tawningba misingna tawba yahalli. Masisu Allah gi achauba thawjal amani. Umrah tauba asi Hanafi amadi Maliki gi maslak tadi sunnatni aduga Shafi'i amadi Hanbali gi maslak tana wajibni. Taumasung Hanafi maslakta sunnatni hairiba asi sunnate muakkadani aduga Hanafi maslakta Hanafi ulama karagi muwattana farazi kifayani. Maramasina mafam aduda yauna satpa ngamba miyoi singidamaktadi punsida amaktang oirabasu umrah tawhogadabani. Quran dasu Allah Ta'ala na hukum tawri hajj amasung umrah Allah Ta'ala gidamakta mapung fana pangtho'u. Hadis kaya amrom dasu umrah gi matik magun ya malai. Huzur Akram sallallahu alaihi wasallam na aidok pirammi ahal oiraba ason mamising amasung nupisingi jihati hajj amasung umrani haina. Hadis sama dasu Huzur Akram sallallahu alaihi wasallam na aidok pirammi qaidagi aba amaldi neki yauba hajj natraga neki yauba umrani. Aibadi hajj natraga umrah tawringai chainingda gunah ama phawa tawkhidaba adugumlaba hajj amasung umrah aibaduni. Hadis amasu Hazrat Abu radhiyallahu ta'ala anhuna sumna naqal tawri mahagna hai Huzur Akram sallallahu alaihi wasallam na aidok pirammi umrah amuk tawbana ani suba umrah tawba phawbagi marakki gunah sing kokpina bagi pambaini. Aibadi umrah amuk tawraba matungda ani suba umrah tawbagi marakta tawba gunah sing adu Allah na kokthok pigani. Sika manaba hadis amasu asumna lai umrah amadagi umrah ama phawbagi marakta tawkiba gunah singi kafarani haina. Hadis amasu Hazrat Abu radhiyallahu ta'ala anhuna asumna naqal tawri mahakna hai Huzur Akram sallallahu alaihi wasallam na haidok pirammi haz amasung umrah tawri bamising adudi Allah Ta'ala gi mihutni maramasina makoina tawba dua Allah na qabul tawbi amasung makoina gunah kokpinaba hajarabadi Allah na makoigi gunah singbu kokthokpi. Ikoina dunyagi achawasang amagi manakta aigi thabak adu oineba mihut thabagumbani kayada maraibak phakrabano Allah gi mihut oiba phangliba miyoi sing adu. Hadis amada sumna lai Allah gi manakta changsilliba mihut singi makhal ahum thoi. Ahan bada mujahidni ani subada hajini ahum subada umrah tawriba mi sing aduni. Hadis sama Hazrat Aisyah radhiyallahu anha na naqal tawri mahakna hai Huzur Akram sallallahu alaihi wasallam na hai birami he Aisyah nahaki umragi sawabti nahakna kharcha tawjaba adugi makha polni haina. Haibadi kharcha yamna tawriba makai sawab su yamna phangani. Azamati umrah tawriba mising adudi Allah gi mehmanni makoi gi dua Allah na qabul tawbi amasung makoi na tawba kharcha adugi mahut dunia dasu phanganbi lupa amamam kharcha tawbada lupa lakh tara phanghanbigani. Umrah tawbada tangai phadana tawdaba yadaba thabaksing madudi ahan bada umragi faraz anini. Ahan bada ihram setpa ani subada tawaf tawba ani subada umragi wajib anini. Ahan bada safa marwagi sa'i tawba ani subada halaq tawba aibadi lu kokpa natragana qasar tawba aibadi katina samkakpa. Ahum subada umragi sunnat sing. Ahan bada iru jaraga ihram setpa ani subada tawaf aibadi hajri aswad tagi tawaf tawba. Ahum subada tawaf ki ahan ba chakar ahumda ramal tawba haibadi kongkap kungna thanglaga kok khara nongkhatlaga thabak khara inthok-laga masafa pamina satpagum khara thuna satpa. Hairiba asi nupagi damaktani nupidi masagi chang aduda dum satkani. Mari subada istiba tawba
हाइबदी ihramgi fi adubu yetki sagadagi puраклага oigi lengjumda haigetpa aduga hairiba istiba tawba haiba asi tawaf loidri fawbatani tawaf loiraba matungdadi istiba tawraroi kanagumana namaz sonbadasu istiba tawba yawi hairiba asi tawba makruni haibadi yet thangba lengjum hanghalaga namaz sonba asi makruni manga subada tawaf tawba hobada hajre aswad hauba hajre aswad ki maikaida mai amadi thabak onsillaga khut hangatlaga takbir hairaga tawaf ki niyat tawba taruk subada hajre aswad ki istilam tawba haibadi khut anina hajre aswad pu soklaga khut adubu chuppa hairiba asi चक्कर खुदिंगी अहोबदा अमसुंग अरोयबदा तौगनी तरे सुबदा सफा मरवागी सई तौबा मिलाइन अखजराइन हाइबदी सफा मरवागी मरक्ता ग्रीन लाइट थालिब मफम अदुदा नुपा सिंगना कन्ना चटपा अदुगा नुपी सिंगिदी हानगी चांग अदुदा अदुम चटकनी निपान सुबदा तवाफ तौबा हेक हौबगा तलबिया हाइबदी तकबीर हाइबा लेपलगा फाबा दुआसिंग अमा सोनगनी तवाफ तौरिंगाइदा सोनबा अककनबा दुआ अमता लैते ihramgi niyat tawraba matungda tawroidaba thabaksin ahanbada ihram setlaga hek niyat tawbadagi mai amadi kok khumba yade tumbadasu aduga nupi singina mai khak khummoidabani haibadi mai da fi so haloidabani ani subada manam nungsiba taiba namba masana kanghaudana namkiba oiradi kaide हारिबासी नुपी नुपा अनिमक्किदमक्तनी लोइनना कोलगेट मनम नुंगसीबा साबोन नचिंबा सिजिन्नबा यादे चाना थक्नबदसु यामना का हेना मनम नुंगसीबा ओइरबदी अदुसु यादे खुदम ओइना लोंग इलायची नचिंबा चाबा यादे अहुम सुबदा कोककी सम नत्रगा हक्चांगी मफम अमा फौबगी सम कक्पा नत्रगना फोइबा यादे अदुगा खुजिन सुकक्पा यादे हारिबासी नुपी नुपा अनिमक्किदमक्तनी मरी सुबदा अतुबा फी सेटपा यादे खुदम ओइना कुर्ता पजामा लॉन्ग पेंट मुजाफरित अंडरवेयर नचिंबा हारिबासी नुपा खक्तगिनी नुपी दी सेटपा याय मंगा सुबदा मतई मनावगी फिनुंगी हक्चांगा मरी लैनबा वारी सानबा अमदी हमदिनबा यादे हारिबा असि नुपी नुपा अनिमक्किदमक्तनी तरुक सुबदा खोंगथक कुप्पा हाइबदी खोंगथक की अतोंगबा सरू कुप्पा चप्पल नत्रगन खोंगुप तोंगबा यादे हवाई चप्पल गुंबा तोंगबा याय हारिबा असिसु नुपी नुपा अनिमक्किदमक्तनी तरे सुबदा हरमगी मनुंगदा उपालु अपाल नचिंबा थटपा कक्पा थुदेकपा नचिंबा यादे हारिबासिसु नुपी नुपा अनिमक्किदमक्तनी निपान सुबदा हरम मनुंगदा करिगुंबा सासन अमा फावबगी माइकैदा इशारा तौरगा हाटपसु यादे हारिबासिसु नुपी नुपा अनिमक्किदमक्तनी अदुगा इसागी नत्रगना मीगी कोकता लैबा हिक्सु हाटपा यादे हारिबा थबकसिंग असि करिगुंबा तौरुरबदी दम नत्रगा सदका फितर नत्रगा सदका तौगदबनी हारिबा थबकसिंग असि खंगौदना नत्रगा काउदना तौरंबसु याय अदुना मरम ओइरगा तंगाई फदना मरक मरकता सदका तौगदबनी अल्लाह ना इकोई खुदमकपु हाकी मयुंगी ज़ियारत तौबगंबगी तौफीक पिनबी बोसनु आमीन।